النور की आयत नंबर 21 देखिए أعوذ بالله من الشيطان الرجيم بسم الله الرحمن الرحيم يا أيها الذين آمنوا لا تتبعوا خطوات الشيطان ومن يتبع خطوات الشيطان فإنه يأمر بالفحشاء والمنكر ولولا فضل الله عليكم ورحمته ما زكى منكم من أحد أبدا ولكن الله يزكي من يشاء والله سميع عليم ولا يأتل أولو الفضل منكم والسعة أن يؤتوا أولي القربى والمساكين والمهاجرين في سبيل الله وليعفوا وليصفحوا ألا تحبون أن يغفر الله لكم والله غفور رحيم وتهاجب سينتون إلوغانو شيطان की खोंगुल सिंगी कनागुम्बना तुंग इल्लाबा शैतान की खोंगुल सिंगी अदु ओइरबदी तसेंगनमक मादी इंसान बनी अकाम बलिचत अमसुंग अरानबा तौनबा नलमद्रबदी नखोयगे नथक्ता अल्लाह की तौजाल अमसुंग मागी मिनुंगसी नखोयगे मनुंगदगी कना अमतसु ओइरमलोय सेंगजरबा हाइबदु नखोयगे नपाप सिंगदगी कैदो नुंगदसु शैतान की उद्देश्य जो कर्म है हम तो शैतान की कुंगल इन्नरी मीना तो इन्नदर में थी इकोने करो इशा कर्म हंग दौर में आरान बा तो खंगे बा अदुना ने भाई इशा ना वो खंगे बा सी थबक सी फत्ता बनी सी ना फबने से लोग निस्तर द खंग करे वाला फहल हम हा दूर हा सी ने बा वशम से यार दो इंसान दा हान शेम कांत ने इल्हाम वाले यहन करे वही वाले यहन करे बमन दमागी नफ्स दा यहन करे बा अफवन सिनी फतवन सिनी हिंगदा थेदो कदवन सिनी थेदो दवन सिनी है बापा इंसान पर मकसद लोग खमन करे बापा पता है यहन करे बा खमन करे अदुनी इल्हाम तो करे अदु जुना मसम जो खंगे इशाल थो का मसी थोती शैतान की थबनी फतव थबनी से खंगे अदुनी जाय से शैतान तो लाएगा शैतान है जी लो है तुम उधर मी वरो देखिए जिन की शैतान वरो मी शैतान वरो मुझे तो खंगे दौर में आराम में तान समान है तोंगी मसुंग अल्लाह ने सेंगोपी बनी मान सेंगोपी के निंगबी बदु अल्लाह दी ता बनी खंग बनी अजमाना अचुंब लंबी मसी आरान बने न खंग आदमी दो मथमोय द खंग आदि अल्लाह सु सेंगोपी रे मान पाम दर्दी का मैं सेंगदोर वसक लोइदबनी नखोय मनुंगदगी थौजाल हैबा अमसुंग मरांग कायबा सिंगना तोकथोकनबा मखोयना मतेंग पीबदु मरी मता सिंगदा अनंगबा सिंगदा कुलहोंगलकपा सिंगदा अल्लाह की लंबीदा मखोयना ngakpigदबनी अमसुंग उबिरोइदबनी मीगे मराल नखोयना पामदब्रा अल्लाह ना नखोयबु कोकपीबदु अल्लाह दी कोकपी हैबनी कनबी हैबनी मादि असिनि सत असि चलि मोंद पीबा हुंदेदा मान पिरम बसा मोद मते पामुसु काम हाय गदो चाल मादि दुनिया दानी पिरोइद मी मोंदा दु दाई हो ngang लाइसि माइ मरान खरा दु कोकथोक बिबो कोकजु अदुनि हायसला मरान ना लोसिन बिबगी यावखिदना जिना मरान कोकपीबगी नखोयना पामदब्रा अल्लाह ना नखोयबु कोकपीबदु आइदि मी दु कोकपीरगा माइ मरान दु ला अमा कैदोरसु कोकपीरगा मोंदा दरकार लेबु पीबदु पीगदम ने बदु तसेंगनमक बदनाम तौबसिंगदो लमचत सेंगजबी थौसाजदबी अमदी थाजबी नुपीसिंगबु साप तौरबनी मखोयबु ताइबंग सिदा अमसुंग आखिरता मखोयगिदि अचौब दंदीनी केमते थौसादबी चमचमबी नुपीसिंगदा बदनाम तौबदु अदो साप तौरेबा याम साथीबा पोनी बादी मोंदा लानत तौरे साप तौरे ताइबंग बदनाम तो वही आएगा जो वाला चीज ताइबंग सिदसु आदसु चमन लेजर मात्र है अभी जैसे तुम्हारा चीज में बदनाम तो नुमित्तुदा मखोयगी मथक्ता साखी पिरक्कदबा मखोयगी मरैसिंगना मखोयगी मखुसिंगना मखोयगी मखोंसिंगना मखोयना तौखी तौखिबदु
ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯗꯁꯨ ꯁꯥꯞ ꯇꯧꯔꯦ ꯈꯪꯒꯅꯦꯕ ꯅꯈꯣꯏ ꯕꯗ꯭ꯔꯥꯝ ꯇꯧꯔꯨꯕꯒꯤ ꯃꯔꯝꯁꯤ ꯕꯗ꯭ꯔꯥꯝ ꯇꯧꯔꯨꯔꯗꯤ ꯒꯋꯥ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯍꯤꯁꯥꯕ ꯀꯤꯇꯥꯕꯀꯤ ꯃꯇꯝꯗꯅꯦ ꯒꯋꯥ ꯆꯣꯡꯊꯣꯛꯅꯔꯛꯀꯅꯦꯕ ꯅꯪꯅ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯀꯤꯌꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯒꯅꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯪꯖꯔꯛꯀꯅꯤ ꯃꯗꯨꯗꯤ ꯑꯜꯂꯥꯍ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕꯗꯨꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯁꯤꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯛꯀꯅꯤ ꯅꯨꯃꯤꯠꯇꯣ ꯈꯪꯉꯛꯑꯅꯦꯕ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯤꯗ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯗꯤ ꯐꯠꯇꯕ ꯅꯤꯄꯥꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯅꯤꯄꯥꯁꯤꯡꯅ ꯐꯠꯇꯕꯤ ꯅꯨꯄꯤꯁꯤꯡꯒꯤꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇꯅꯦ ꯑꯃꯅ ꯑꯃꯒꯤ ꯐꯪꯒꯗꯧꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯅ ꯍꯜꯂꯦꯕ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯏꯌꯦꯕ ꯁꯤꯁꯦ ꯑꯥꯔꯊ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯁꯤꯁꯤꯗ ꯑꯥꯈꯤꯔꯠꯇ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯥꯛꯏ ꯅꯠꯇ꯭ꯔꯥ ꯖꯟꯅꯠꯀꯤ ꯑꯃꯨꯛ ꯇꯥꯛꯏꯅꯦꯕ ꯑꯜ ꯈꯕꯤꯁꯥꯇꯨ ꯂꯤꯜ ꯈꯕꯤꯁꯤꯅ ꯐꯠꯇꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯗꯤ ꯐꯠꯇꯕ ꯅꯤꯄꯥꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯅꯤꯄꯥꯁꯤꯡꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯑꯐꯕ ꯅꯨꯄꯤꯁꯤꯡꯅ ꯑꯐꯕ ꯅꯤꯄꯥꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯑꯐꯕ ꯅꯤꯄꯥꯁꯤꯡꯅ ꯑꯐꯕ ꯅꯨꯄꯤꯁꯤꯡꯒꯤꯅꯤ ꯁꯨꯃꯥꯏꯅ ꯑꯐꯕꯒ ꯑꯐꯕꯒ ꯂꯣꯏꯅꯔꯒ ꯐꯪꯒꯅꯦꯕ ꯐꯠꯇꯕ ꯐꯪꯉꯗꯤ ꯐꯠꯇꯕ ꯗꯣꯖꯛꯇꯁꯨ ꯃꯌꯨꯝ ꯄꯥꯟꯗꯧꯔꯤꯕ ꯍꯥꯏꯁꯤꯗꯤ ꯃꯈꯣꯏꯗꯨ ꯐꯠꯇ ꯐꯪꯒꯅꯦ ꯃꯔꯥꯜ ꯂꯩꯖꯗꯕꯁꯤꯡꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤꯗꯤ ꯃꯔꯥꯜ ꯀꯣꯛꯄꯤꯕꯅꯤ ꯑꯃꯁꯨꯡ ꯆꯤꯡꯂꯦꯝꯂꯕ ꯆꯤꯟꯖꯥꯛꯅꯤ ꯐꯠꯇꯕꯅ ꯐꯠꯇꯕꯒꯤ ꯑꯐꯕꯅ ꯑꯐꯕꯒꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯕꯗꯅꯥꯝ ꯇꯧꯔꯁꯨ ꯃꯈꯣꯏꯗꯨꯗꯤ ꯃꯇꯝꯗ ꯕꯗꯅꯥꯝ ꯑꯃ ꯇꯧꯈꯤꯗꯅ ꯑꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯃꯈꯣꯏ ꯕꯗꯅꯥꯝ ꯇꯧꯈꯤꯕꯁꯤꯡꯗꯣ ꯁꯤꯅ ꯁꯤ ꯇꯧꯋꯦꯅ ꯑꯗꯨꯒꯤ ꯑꯁꯦꯡꯕꯅꯦꯕ ꯕꯗꯅꯥꯝ ꯆꯦꯜꯂꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯧꯐꯤꯔꯠꯅꯦꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨꯅꯤ ꯁꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯠꯇꯕ ꯅꯤꯄꯥꯅ ꯐꯪꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯑꯃꯅ ꯐꯩ ꯑꯃꯅ ꯐꯠꯇꯦ ꯂꯣꯏ ꯈꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯨꯄꯤꯗꯨ ꯐꯠꯇ꯭ꯔꯗꯤ ꯅꯤꯄꯥꯗꯨ ꯐꯠꯇꯕꯩ ꯐꯪꯉꯛꯄꯅꯦ ꯑꯩꯅ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯅꯤꯄꯥꯗꯨ ꯌꯥꯝ ꯑꯣꯛꯇ꯭ꯔꯦꯅ ꯈꯜꯂꯦꯅꯦ ꯐꯠꯇ꯭ꯔꯦꯅ ꯅꯨꯄꯤ ꯃꯥꯁꯨ ꯐꯠꯇꯕꯒꯤ ꯐꯪꯉꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣ ꯊꯥꯖꯕꯁꯤꯡ ꯆꯪꯂꯨꯒꯅꯨ ꯌꯨꯝꯁꯤꯡꯗ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯤꯡ ꯅꯠꯇꯕꯗ ꯃꯗꯨꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯔꯥꯝꯅ ꯀꯧꯗ꯭ꯔꯤ ꯐꯥꯎꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯃꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯣꯏꯕ ꯌꯥꯏ ꯅꯈꯣꯏꯅ ꯈꯟꯊꯖꯕ ꯃꯤ ꯃꯌꯨꯝꯗ ꯏꯖꯥꯖꯠ ꯌꯥꯎꯗꯅ ꯆꯪꯒꯅꯨ ꯍꯥꯏꯔꯤꯃꯤ ꯀꯧꯔꯒ ꯁꯂꯥꯝ ꯇꯧꯔꯒ ꯐꯖꯕ ꯃꯑꯣꯡꯗ ꯃꯈꯥꯗ ꯍꯥꯏꯔꯛꯈꯤꯅꯤ ꯁꯨꯔꯦ ꯅꯨꯔꯗꯅꯤ ꯃꯔꯨ ꯑꯣꯏꯕ ꯁꯨꯔꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧ ꯁꯨꯔꯦ ꯅꯨꯔꯒꯤꯅꯤ ꯇꯥꯛꯏꯁꯤ ꯇꯧꯔꯤꯁꯤ ꯁꯨꯔꯦ ꯅꯨꯔꯗ ꯀꯔꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯑꯥꯗ ꯕꯦꯕꯥꯔ ꯌꯨꯝꯗ ꯂꯩꯕꯒꯤ ꯌꯨꯝꯗ ꯇꯣꯛꯄꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯒꯤ ꯑꯥꯗ ꯕꯦꯕꯥꯔ ꯂꯣꯏ ꯇꯥꯛꯏꯁꯤꯗ ꯃꯤꯒꯤ ꯌꯨꯝ ꯆꯪꯕꯒꯤꯁꯨ ꯑꯗꯨ ꯇꯥꯛꯏꯁꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯥꯟꯗꯅꯦ ꯏꯖꯥꯖꯠ ꯌꯥꯎꯗꯅ ꯆꯪꯒꯅꯨ ꯃꯈꯥꯗ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯕ ꯊꯦꯡꯅꯗ꯭ꯔꯕ ꯅꯈꯣꯏ ꯆꯪꯉꯤꯕ ꯌꯨꯝꯗꯣ ꯆꯪꯂꯨꯒꯅꯨ ꯃꯗꯨꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎ ꯅꯈꯣꯏꯗ ꯑꯗꯨꯒ ꯅꯈꯣꯏꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯂꯕꯗꯤ ꯍꯟꯗꯨꯅ ꯆꯠꯂꯨ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯎꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯗꯤ ꯁꯥꯎꯒꯅꯣꯕ ꯀꯔꯤ ꯌꯥꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯃꯨꯛꯇ ꯂꯩꯔꯅꯣ ꯍꯟꯈ꯭ꯔꯣꯕ ꯍꯟꯗꯨꯅ ꯆꯠꯂꯨ ꯃꯗꯨꯅ ꯍꯦꯟꯅ ꯁꯦꯡꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯈꯪꯕꯅꯤ ꯁꯤ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔ ꯑꯃꯅꯤ ꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯄꯥꯡꯊꯣꯛꯄ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯏꯁꯥ ꯏꯁꯥꯅ ꯆꯦꯛ ꯗꯣꯁ ꯅꯠꯇꯦ ꯅꯈꯣꯏꯅ ꯆꯪꯂꯨꯕꯗꯨ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯁꯤꯡꯗ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯕ ꯑꯜꯂꯥꯍꯗꯤ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯨ ꯄꯣꯠ ꯆꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯒꯣꯗꯥꯝꯁꯨ ꯌꯥꯏ ꯆꯠꯂꯤꯗꯨꯗ ꯃꯣꯏꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯅꯔꯤꯕ ꯃꯤ ꯂꯩꯔꯁꯨ ꯑꯗꯨꯒꯤ ꯒꯣꯗꯥꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯆꯪꯒꯦ ꯅꯪ ꯗꯨꯀꯥꯟ ꯂꯩꯒꯦꯅ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯝ ꯆꯪꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯑꯜꯂꯥꯍꯗꯤ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯨꯁꯨ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨꯁꯨ ꯍꯥꯏꯗꯤ ꯅꯪꯅ ꯆꯪꯒꯗꯧꯔꯤꯕ ꯅꯦꯠꯇꯨ ꯀꯔꯤꯒꯤꯅꯣ ꯈꯪꯉꯦꯕ ꯑꯜꯂꯥꯍꯅ ꯏꯖꯥꯖꯠ ꯂꯧꯗ꯭ꯔꯁꯨ ꯌꯥꯕ ꯃꯐꯝ ꯂꯩꯗꯅ ꯑꯗꯨꯗꯤ ꯆꯪꯕ ꯌꯥꯏ ꯍꯥꯏꯌꯨ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡꯗ ꯂꯨꯛꯊꯅꯕ ꯅꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ
ꯑꯃꯁꯨꯡ ꯁꯦꯟꯅꯖꯅꯕ ꯅꯈꯣꯏꯒꯤ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠꯁꯤꯡꯕꯨ ꯁꯤ ꯅꯤꯄꯥꯗꯅꯤ ꯍꯥꯟꯅ ꯍꯥꯏꯔꯤꯁꯤꯀꯣ ꯄꯔꯗꯥꯁꯤ ꯄꯔꯗꯥꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯑꯌꯥꯠꯁꯤ ꯁꯤꯒꯤꯁꯤ ꯀꯨꯔꯥꯟꯗ ꯅꯨꯄꯤꯒꯤ ꯄꯔꯗꯥ ꯏꯟꯇ ꯍꯥꯏꯔꯦ ꯏꯍꯥꯟ ꯍꯥꯟꯕ ꯄꯔꯗꯥꯗꯤ ꯅꯨꯄꯥꯗꯅꯤ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅ ꯅꯨꯄꯥꯁꯤ ꯀꯔꯤ ꯀꯔꯝꯕ ꯄꯔꯗꯥ ꯇꯧꯕꯗꯦ ꯄꯔꯗꯥꯁꯤ ꯁꯤꯅꯦꯕ ꯁꯤꯅꯤ ꯑꯍꯥꯟꯕ ꯄꯔꯗꯥꯒꯤ ꯑꯌꯥꯠꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯍꯥꯏꯌꯨ ꯑꯣꯏ ꯃꯣꯃꯤꯟꯁꯤꯡꯗꯅ ꯍꯥꯏꯌꯨ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡꯗ ꯂꯨꯛꯊꯅꯕ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯃꯁꯨꯡ ꯁꯦꯟꯅꯖꯅꯕ ꯃꯈꯣꯏꯒꯤ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠꯁꯤꯡꯗꯨ ꯂꯣꯟꯊꯔ ꯁꯨꯝ ꯆꯠꯂꯒ ꯇꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯤꯍꯧꯕꯒꯤ ꯃꯤꯅ ꯀꯣꯏꯍꯦꯡ ꯌꯦꯡꯉꯒ ꯆꯠꯈ꯭ꯔꯣ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯃꯗꯨꯅ ꯍꯦꯟꯅ ꯁꯦꯡꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯄꯥꯎ ꯐꯪꯂꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯑꯗꯨꯒ ꯍꯥꯏꯌꯨ ꯁꯤꯗ ꯂꯥꯛꯑꯦ ꯁꯦꯀꯦꯟꯗ ꯅꯨꯄꯤꯒꯤꯁꯨ ꯊꯥꯖꯕ ꯅꯨꯄꯤꯁꯤꯡꯗ ꯂꯨꯞꯊꯅꯕ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯃꯁꯨꯡ ꯁꯦꯟꯅꯖꯅꯕ ꯃꯈꯣꯏꯒꯤ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠꯁꯤꯡꯕꯨ ꯑꯗꯨꯒ ꯎꯠꯊꯣꯛꯇꯅꯕ ꯃꯈꯣꯏꯒꯤ ꯂꯩꯇꯦꯡꯕꯨ ꯁꯨꯞꯅꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯣꯡꯅ ꯎꯕꯗꯨ ꯅꯠꯇꯅ ꯃꯁꯥꯅ ꯎꯖꯔꯛꯄ ꯈꯔ ꯍꯥꯡꯗꯣꯛꯄ ꯃꯥꯏ ꯃꯤꯁꯦ ꯍꯥꯡꯗꯣꯛꯏ ꯄꯥꯏ ꯈꯨꯠ ꯈꯣꯡꯗꯤ ꯍꯥꯡꯗꯣꯛꯏꯗꯅ ꯎꯏꯗꯅ ꯑꯗꯨ ꯅꯠꯇꯕ ꯑꯗꯨ ꯁꯦꯟꯅꯒꯗꯕ ꯑꯗꯨꯗꯩ ꯑꯃꯅ ꯑꯍꯥꯟꯕꯗꯗꯤ ꯃꯤꯠꯇ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯃꯤꯠꯅ ꯌꯦꯡꯉꯨꯔ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯄꯔꯗꯥ ꯈꯥꯏꯔꯛꯀꯗꯧꯔꯤꯁꯤ ꯑꯗꯨꯒ ꯆꯤꯡꯊꯁꯅꯨ ꯃꯈꯣꯏꯒꯤ ꯀꯣꯛꯈꯨꯝꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯗꯩꯗꯨ ꯑꯗꯨꯒ ꯎꯠꯊꯣꯛꯇꯁꯅꯨ ꯃꯈꯣꯏꯒꯤ ꯂꯩꯇꯦꯡꯕꯨ ꯁꯨꯞꯅꯒꯤ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯊꯕꯥꯛꯇ ꯀꯣꯛꯊꯣꯛ ꯍꯥꯏꯕꯁꯦ ꯈꯨꯗꯩ ꯍꯥꯏꯕꯗꯤ ꯀꯣꯛꯇ ꯏꯜꯂꯤꯃꯤ ꯑꯗꯨꯗꯨꯅ ꯃꯥꯏꯁꯤ ꯀꯣꯛꯀꯗꯕꯅꯦꯅ ꯂꯧꯊꯣꯛꯏꯉꯩ ꯑꯥꯔꯊꯁꯤ ꯑꯗꯨ ꯀꯨꯔꯥꯟꯗꯗꯤ ꯑꯗꯨ ꯍꯥꯏꯗꯦ ꯃꯥꯏꯁꯤ ꯄꯔꯗꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯀꯨꯔꯥꯟꯗ ꯄꯔꯗꯥ ꯂꯩꯇꯦ ꯃꯥꯏ ꯄꯔꯗꯥ ꯂꯩꯕ ꯇꯥꯔꯗꯤ ꯍꯖ ꯆꯠꯄꯗꯁꯨ ꯄꯔꯗꯥ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯖ ꯆꯠꯄꯗ ꯃꯥꯏ ꯄꯔꯗꯥ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥꯕ ꯃꯥꯏ ꯈꯨꯝꯕ ꯌꯥꯗꯦꯕ ꯃꯤꯠꯀꯤꯅꯤ ꯑꯜꯂꯥꯍꯅ ꯁꯤꯗ ꯄꯔꯗꯥꯒꯤ ꯑꯌꯥꯠ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯤꯠꯇꯅꯤ ꯍꯥꯟꯅ ꯍꯥꯏꯔꯤꯁꯤ ꯂꯥꯟꯅ ꯌꯦꯡꯉꯨꯅꯨ ꯂꯥꯟꯅ ꯍꯥꯏꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯁꯨꯞꯅꯒꯤ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗ ꯂꯩꯇꯦꯡ ꯎꯠꯀꯗꯕꯅꯦꯕ ꯑꯗꯨ ꯂꯩꯇꯦꯡꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯃꯤꯉꯣꯟꯗ ꯎꯠꯅꯕꯩ ꯅꯠꯇ꯭ꯔꯣ ꯖꯣꯝ ꯖꯣꯝ ꯇꯧꯅꯔꯤꯁꯦ ꯃꯄꯨꯔꯣꯏꯕꯗ ꯎꯠꯅꯕ ꯅꯠꯇꯦ ꯑꯥꯗ ꯃꯄꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯎꯠꯅꯕ ꯋꯥꯔꯤ ꯇꯥꯗ꯭ꯔꯦꯗꯅ ꯍꯣꯏ ꯀꯔꯤꯅꯣ ꯇꯧꯔꯗꯨ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯅꯨꯔꯛꯑꯒꯅ ꯍꯦꯟꯅ ꯄꯔꯗꯥ ꯇꯧꯔꯛꯑꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯖꯣꯝ ꯖꯣꯝ ꯂꯩꯇꯦꯡꯗꯣ ꯍꯟꯅꯨꯔꯛꯑꯗꯤ ꯍꯟꯅꯨꯔꯦꯗꯨ ꯈꯪꯗꯅꯕ ꯇꯧꯔꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯃꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯁꯤ ꯄꯔꯗꯥ ꯇꯧꯗꯕ ꯌꯥꯕꯁꯤꯡꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯑꯇꯣꯞꯄ ꯃꯆꯥꯅꯤꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯆꯦ ꯃꯅꯥꯎꯁꯤꯡꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯨꯝꯗ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯕ ꯃꯤꯅꯥꯏ ꯅꯤꯄꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒꯤ ꯑꯔꯣꯟꯕ ꯍꯛꯆꯥꯡꯒꯤ ꯒ꯭ꯌꯥꯟ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯅ ꯁꯤꯒꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄꯗꯗꯤ ꯄꯔꯗꯥ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯡꯁꯤꯡ ꯊꯤꯜꯂꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯂꯣꯠꯆꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯇꯦꯡꯗꯨ ꯈꯪꯍꯟꯅꯕ ꯏꯔꯅꯤ ꯈꯣꯡꯖꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯐꯥꯎ ꯃꯅꯨꯡꯗ ꯈꯣꯡꯖꯤ ꯁꯤꯔꯤ ꯒ꯭ꯔꯤꯡ ꯒ꯭ꯔꯤꯡ ꯂꯥꯎꯔꯤ ꯍꯥꯏꯕꯗꯨ ꯐꯥꯎ ꯎꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯐꯥꯎ ꯐꯣꯡꯅ ꯇꯀꯕꯨꯔ ꯇꯧꯔꯣꯏꯗꯕꯅꯤ ꯎꯠꯂꯣꯏꯗꯕꯅꯦ ꯂꯩꯇꯦꯡꯗꯨ ꯎꯠꯂꯣꯏꯗꯕꯅꯦ ꯂꯩꯇꯦꯡꯗꯨꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯊꯤꯡꯉꯤꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡꯗꯣ ꯑꯗꯨ ꯁꯅꯥꯒꯤ ꯂꯩꯇꯦꯡꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨ ꯐꯥꯎ ꯃꯄꯨꯔꯣꯏꯕꯗ ꯈꯛ ꯎꯠꯄꯒꯤꯅꯦꯕ ꯑꯇꯩ ꯎꯠꯄ ꯌꯥꯗꯦꯀꯣ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯤꯜꯂꯛꯎ ꯑꯜꯂꯥꯗ ꯍꯥꯏꯗꯤ ꯇꯧꯔꯨꯔꯗꯤ ꯇꯣꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯊꯥꯖꯕꯁꯤꯡ ꯅꯈꯣꯏ ꯃꯪꯒꯜ ꯑꯣꯏꯖꯅꯕ ꯁꯤꯁꯤ ꯑꯣꯔꯗꯔ ꯑꯃꯅꯤ ꯂꯣ ꯑꯃꯅꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯇꯣꯕꯥ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯃꯥ ꯑꯥꯗ ꯒꯥꯔꯤ ꯇꯧꯔꯁꯤꯒꯤ ꯑꯌꯥꯁꯤ ꯇꯣꯏꯅ ꯄꯥꯒꯗꯕꯅꯤ
सिगे आयासी तोयना पागदम निंगसिंगना बा सोरा नूरसी तोयना पागदम हप्ता हमदा अमतंग दी पागदम है अदुगा लुहोंगो न खोइगे मनुंग द लैबा कुचिन ने सेपुदु ने तेसु खांगे को हो कुचिन ने सेपुदु पर मीट की प्रदान है पर्दा फाय दे मित के प्रधान मीट कोई इंसले मन तो सेपुदु ने मा लाम को पसु मिति येंगे दुदी मित दुनिया लाना थिंग सिदी अदुगा लुहोंगो न खोइगे मनुंग द लैबा मथंत ngaइबा सिंगदु अमसुंग अफबा तौबा सिंगदु नखोइगी मिनाई निपासिंग अमसुंग मिनाई नुपी सिंगदगी मोइदु लुहोंगियोबा मखोइना लाइरबसु मखोइबु इना खुलहनबिगनि अल्लाहना मागी थौजालदगी हुजिकति पैसा लेते लेते ओंद्रिम नत्र लुहोंग मतम सारदि ओंबिगदम अल्लाहदि पुमनमकपु पुंबोय कोइसनबनि खंगबनि अदुगन लुहोंगबिगदमि इना खुन्नबा अदुगा मखोइना मस थबक तौद्री फितना और कितना रखदोनि कितना लम्ब कितना हो जाए तो कितना मैम कोई रिशी करेगी ना मतम चारा मैम पालन दर दई ने अदरगे पखरा नुखरा सु मैम लैबसे मतम चाना पानबे यारा मैम पानद लैबसे अदुगा मखोइना मसाबु फाजिन जसनु मखोइगी लुहोंबगी सेल आइदि मपांगल लैजदब सिंगदुना मखोइबु इनाक खुलहनबिद्रि फाव अल्लाहना मागी थौजालदगी खांगे सनो सबर तो हारमी अदुगा नखोगी खुद येना खुदुम चल्लिबा सिंगदुना मिनाई सिंगदुना अईबा दलील अमा पिबियो हाइजरबदी मिनाई योलिंगदगी निंगतम जनबा इबियो मदु मखोइदा नखोइना यावी खंगलबदी मखोइदा अफबा अदुगा खायो मखोइदा अल्लाहगी लनथुमदु माना नखोइदा पिबिबदु अनागुम मिनाय अमा लाइरा सेथा नुपी और निपा और लैरे आई कंट्रोल लई हुदुम द लैबा मियामा माना इंगोंदा मंगोंदा पिबियु दलिल अईबा मई थादोक पिनबा एना हाइरे नत्रगना मोंदा लनथुमगी मतेंग हाइरे ने लुहोंगनबगी हजार हल्लो लुहोंगबियो निका सोनबियो लोइना याय नखोइदा पिबिबदु अदुगा नमदुना इंसनगनो नखोइगी मिनाई नुपी सिंगबु ओक्तबिगी लिचत चतनबा ओक्तबिगी लिचत चतलगा पैसा ताननबगी नमदना सिजनगनोबा मखोइना लमचत सेंगना लैजबा पामजरबदी मखोइना लमचत सेंगना मासी लैजबा पामे अदोइदि नमदन तहनगनोबा अकामबा थब फतब थब ताइबंग पुंसिगी कानबा खरा फंगनबा अदुगी कानबा खरा पैसा ताननबगी नमदन तहनगनो अदुबो कनागुंबना हुजी कंट्री में हम लइए सी थबक से थरा पैसा तानबा कंट्री में हम लइए खरत कंत नत्ते लइत्राव नुपी दसु निपा दसु पैसा तानबगी सुंबई से कंट्री ले मी जोक पखोट पैसा तानबगी चौखट शहर इंडिया लेना ताइबंग पुंसी की कानब खर फंगनब तौगनोब अदुबु कनागुंबना मखोइबु नमदुना अदुमना तौहल्लबदी तसेंगनमा अल्लाहदी मखोइदा तौपीरिबा नमफुदुगी मतुंगदा मखोइदा कोकपी हैबनी कनबी हैबनी सोइदना अखोइना थादखिबनी नखोइदा आयात सिंग अफोंबु खुदम परमान सिंग ओइना नखोइगी मांगदा हौख्रबा सिंगी वारीदगी अमसुंग लमताक ओइना चुमना चचबा सिंगिदम सिदा हाइरिब सिंग लोनेबा सेंगना हाइरमनेबा